Thawal Forest Division ki manung chanba Kaksing Forest Range ki area da leriba pat singda drive chathaduna lamlaki Uchek Phanaba Thaklamba Laang manga Phagatpa Ngamkhre Palel gi akoibda lamlaki sa asemba yonbra haiduna drive amasu chathakre Hiramasi ki matang da Kaksing Forest Range tagi fangba pau ki matungina ngase ayuk Kaksing Forest Range ki range officer Huidrom Sundar gi meeting makhada Palel vid office ki vid officer Namairakpam Bikramjit na luchingduna Kaksing Range amadi Palel vid office ki staff singna Lausipat Khongjau da drive chathaki Maduda lamlaki Uchek Phanabagi Thaklamba Laang ahum Phagatpa ngamkhre hairi range asigi manung chana leiba komnau Pumlen Pat amasung arong nongmai khonggi wetland area sing na sungasi ayuk Waikhong vid office amadi Wangu Lamkhai vid office ki staff sing drive chathabada Uchek Phanaba Thaklamba Laang ani Phagatki hairi Nakal amaromda lamlaki sa Uchek hatuna yonbagi thabak chathare haibagi akaknaba pau fangbadagi Kaksing Forest Range amadi Palel vid office ki staff singna Palel area gi Tuisimi Aimol amasung Khangsim Kaithel lamlaki sa asemba yonbra haituna drive chathakre hairi Ngarang su Kaksing Forest Range ki range officer Huidrom Sundar na luchingduna Kaksing Range amadi Palel vid office ki staff singaloinana range asigi vulnerable area singda patrolling chatuna lamlaki sa Uchek sing puthok pusin tawbra haiduna check tawki haina supaw asina makhataki